Employment generate taunabagi pandamda Chief Minister Okram Ibobi Singh na ngasi Make in Manipur launch tawkhre. India ki Constitution sem kiba numit November ki tang kun ka taruk English amaga chamapan nifuga mapan bu ngasi Manipur dasu National Law Day haina thoram pangthokre. Awang Nongpok State Singi Marakta Manipur na fiber boat saba ahanba state oire supnagi numit nini humni da paddle boat puthokpa ngamle. Amasung CC Mita winner oirakpa team da lupa lakh manga aduga runners up na lupa lakh ani ki sel gi mana piragani haina amfana lauthokre. Mayam bukurum jari adom yengbir bes impact news ni ai pinki okram na huje pungja sifau bagi marui pa pausing miyam da pizari. Employment generate taunabagi pandam da Chief Minister Okram Ibobi Singh na Make in Manipur launch tawkhre. State asiba IT hub ama oina bo honasi haina Chief Minister na fongdokre. Ngasi Department of Commerce and Industries na Sinduna Palace Compound da laiba City Convention Center da pangthoki ba thoram adu gi saruk ama oina Chief Minister na Make in Manipur amasung GIS web based project monitoring system launch tawre haina lauthoki thoram adu da saruk yakhiba Commerce and Industries Minister Govindas Konthaujamna lamdam asida economic blockade toina tawbana state asigi economy da chauna chaitheng piri haina fongdokhi saruk yakhiba Deputy CM Gaikhangamna Fongdokhibada English Inganiga Supna Taratare Tagi Loigani Haina Pandam Thamliba Railways Project Asina State Asiki Laloliti ki Thabak Thoramda Chauna Kana Bapiragani Railways na horticulture ki pothokaya mapalamda thabada amadi processing unit tamna puthok pusin tawbada sel tinglaroi amadi matam su changlaroi haina fongdokhi Chief Guest Oihiba Chief Minister Okram Ibobi Singh na Fongdokhibada State Government na mioi khudingmakpu thabak piba haibasi oithoktaba amani Lairik Laisu hairaba naha Singh na white collar job pamli State asida hana linkhalamba industries kaya ama chalaiba ngamdana mangkhre masigi manungda loitang khunau gi spinning mill Thaubalda leiba Khansari sugar mill amadi MSRTC na chingmani masi thausil haitaba amadi sendong watpadagini haiba yai adubu thabak suningba singna suge haina surabadi amadi thabak taurabadi soidana oithokani lamdam asida lairiba private entrepreneur kaya ama mai pakna chalairiba asina khudam amani Chief Minister na makha taraduna state asigi khwaidagi chanaba industries di sericulture amadi horticulture industries ni maram asina state asida mioi kayana thabak tawningbagi atmosphere ama sagat patangai fade masigi manungda law and order gi fibam phagathan batai haina CM na makha tana fongdoke koi hotnabadi koi lepasu ya di koi ngamingai hotnaraga IT sector jisu koi North East is Manipur one of the IT hub where the Mapanda, America, Australia, the Kaida Tabakova IT sector, the Tabakova Nanjing. Mayama service sector, the health sector, the nursing service, the IT sector, the service sector, Hybrid Manuina. Masi, Nanjing, the Telensi Urga, Shida, Ayam, Bana, Madugi facility and atmosphere create Taunanaba Saka Sinasokoi, Angamba, Takta, Adun, Biometrics access point and CCTV networking su ngasi Chief Minister Okram Ibobi Singh na launch tawkhre ngasi sangai pata laiba Manipur Sericulture Project Management Complex da pangthokiba thauram aduda Commerce and Industries Minister Govindas Konthaujam amadi MLA Ilangbam Chansu saruk yakhi thauram ki saruk ama oina saruk yakhiba singna complex manungda kabrang chak pambi sing thaki tungda CM amadi minister na reeling and spinning machines amadi improve fly shuttle loom sing self help group singi beneficiary sing da yenthoki Department of Commerce and Industries ke midyang makhada sagat khiba panthoibi arcade ngasi Chief Minister Okram Ibobi Singh na sangakre wangkhaida leiba arcade asida iramdam masida sajaba handloom amadi handicrafts ki polam kaya ama fangli ngasi sangaba ki thoram aduda Commerce and Industries Minister Govindas Konthaujam MLA Ilangbam Chan Chief Secretary Onavakishore amadi atai masak naiba miyoi kaya na saruk yakhi
India ki tongan tongan ba mafam singda pangthok pagum Manipur dasu India ki constitution sem ki banamit November ki tang kun ga taruk Englising amaga chama pan nifuga mapan bu ningsing duna National Law Day ki thoram pangthokre thoram masi High Court Bar Association of Manipur na sinduna Mantri Pukhi da leiba Manipur High Court ki auditorium da pangthokhi afaba khunai ama sembada law na loriba thodang bu ningsing nabagi pangthokliba National Law Day asida Manipur ki Advocate General T.S. Ibohal Bar Association of Manipur ki President K.S. Binoy Kumar amadi Bar Council of Manipur ki Chairman su oiriba Manipur ki nauna khalaba Additional Advocate General N. Ibotom Bina thoram adu ki Chief Guest President amadi Guest of Honor oikhi loinana Manipur ki maming leraba Senior Advocate kaya su thoram adu da saruk yakhi High Court Bar Association of Manipur ki Silver Jubilee ki saruk ama oina pangthok liba thoram aduda Senior Advocate K.S. Manina haikibada Rule of Law chatna hannaba hotnabada Advocate singi chawraba thodang lei panba yabadi India government na law na loriba thodang bu masak khangbiduna Ministry of Social Justice and Empowerment na India ki constitution bu miyamda khanghananaba pandamda haukiba November ki tang 18 da thokiba notification amagi matung inna November ki tang 16 asi constitution day haina chahi khudingi palan tawba hauragani haina lauthokhrabani resident room or libase kun rule of law satabana aduna rule of law adu chalabadi akoi de lady pa lai de na kamasi do adu leke manage akoi de food security act fatana chala di charan bani lega adi rule of law chimiki jana chala di leon kai ko lega leon kai crime against women lega rule of law chatpalai pa kam banana ba shona law de si palan to ha constitutional de se palan to chuni Takial dalaiba Model Higher Secondary School dasu National Law Day pangthokre Thoramasi District Legal Services Authority Imphal West amadi Childline Imphal na Manipur State Legal Services Authority ki sentang makha da sinbani Thoram ki saruk ama oina Legal Awareness Program amasu pangthokhi Thoram aduda saruk yakiba Resource Person singna Child Welfare Committee ki thodang POCSO Act 2012 angang lalonba amadi Childline Service ki matangda wangang ki कोई छात्र सिंगदा हुजिक मरुओइना अंगांगी मायोक्ता चथरकपा क्राइम आदि मरुओइना प्रोटेक्शन ऑफ चिल्ड्रन फ्रॉम सेक्सुअल ऑफेंसेस एक्ट अमदी जुवेनाइल जस्टिस एक्ट की प्रोविजन सिंगसी खंगहन्नबगी पांदमदा आदि मकोइदा लैरिबा मखन मखन की राइट सिंग अदुगा मकोइदा करिगुम्बा प्रोटेक्शन ऑफ चिल्ड्रन फ्रॉम सेक्सुअल ऑफेंसेस एक्ट लैरिबा क्राइम सिंग असि मोगी मायोक्ता चथरअगदी मकोइना करी करी तौबा याबगे सिगी मतंगदा करम करम रेमेडीज लैबगे एदु खंगनबगी दमंगता पांगथोकपा अदुगुम्बा प्रोग्राम अमनी Aam Aadmi Party Manipur ki State Coordinator Thodam Manihar na preside tawduna State City Office Nagamapalda ngasi Constitution Day ga mari leinana Indian Constitution bu ikai khumnagadabani haiba thimda seminar ama pangthokre haina party asigi cherol amana khanghalakli India ki awang nongpok lamdam singi marakta Manipur na glass fiber na saba pedal boat supnagi numit nini humni da puthoktuna fiber boat saba ahan be state oire masina lamdam asigi tourist chakhot hanbada natana lamdam asigi ngami sing da su kana ba pina ba thaurang kaya laukhatli Takial Industrial State ta leiba Ranjoy Plastic Industry ki proprietor Khumanthem Ratan Kumar ga ngasi maha ki factory da paumi singa unaba amada una saba hi khakta da ngami singna mapal tanglamba adu ngasi di lamdam asida glass fiber na saba hi makhal kaya puthokpa ngamlabanina fiber boat na mahut sinna na ba pandam thamli Loktak pat amadi atay mafam kaya da lam koiba singi masing hengalakpaga loinana hi gi demand su masing hengalakli Masida sunatana government amadi non-government ki thabak thoram kaya dasu hairiba industry asina forest products sing kannana bagi pandam da glass fiber na saba makal kaya gi dustbin chowkri amadi tongan tongan ba potlam kaya puthokpa hukre awang nongpok lamdam da ahan ba oiriba industry asina puthokpa fiber gi potlam sing Indo Myanmar trade ki list da yawhan biduna lamdam asigi senmit loan chawkhat hanbada government na su mateng pangbina ba appeal tawkhi Any product, plastic oire, adagi akhoi ugi product oire leibu mayam je akhoi Myanmar dagi haitare more da akhoi pasta oraga thadal birakpa mayam cha hairiba akhoi na pedal boat si ga akhoi na mai pang no ji puthok chari jin puthok akhoi
long lasting oina puthokpa taragadi akhoi Myanmar romda akhoi export kano tawbagi akhoi changsu laina bu government na magi government gi trade akhoi kano da list da akhoi hapiragadi adugum da akhoi yana nungai jagane Chahi lising ani rom dagi lamdam asida khunda minarakliba aimol furup asi masagi identity culture amadi tradition leijaba furup amani furup asibu achauba furup amana muthatnaba honabagi mahutta lamdam asida furup masel ingna chikna leiminasi haina apunba Manipur kanba imalup amadi ichalgi president na fongdorakli Chadliba thasi ki tangkunga marida khongmanda leiba UNACO da chathakiba hingsagi thodok adubu yaningda fongdok tuna ngasi UNACO office mamangda UNACO official sing amadi UNACO school gi oza amadi staff sing na wakat mifam chathakre UNACO office amadi office asigi complex manungda leiba yum yauna gari kaya mai thabaga loinana akai atoi thokhan kiba thodok adu tamthiraba miyoibagi lichatni haina wakat mifam adu da saruk yakhiba UNACO gi administration section gi transport in charge S Ravi Chandrana fongdorakli S Ravi Chandrana Thongju Assembly constituency ki MLA Biswajit na haikiba wafambu sengdokladuna mikhal haidok panumitta irang thoklagani haina UNACO na sem sakhiba leite UNACO Porompat branch ki staff sing kauduna sem sakhiba su leite haina makhata na fongdorakli loinana hayengdagi mahusagum school ka ba hauragani hairi Honorable MLA koi Thongju Kendra gi Biswajit na koi gi print media gi khutang da koi gi UNACO school Porompat ki staff kausandana tawningda thokiba thodok tu sem sadana lei haibado aduma koi aranba koi haijinba wahini aduga mana suti nganna thai haibadu di ma aduma chu lani residential area nati school ni angi mahi tamamni mandir amane na koi khallaga leichari neba akoi lakchari ba koi ju akoi sida thabuk tawsaba lakpani koi karangum gi against amata leipanate staff sub staff leita gari amanba mam thawjaba singdu ju moina mai thadana loina gari masa singge loi thadok pire aduma thugaire osida lei ju ojaga koi emin ga satra khadaneba akoi kyamna senthok lambi leidoino koi cham cham jaw ngaktaneba Nakalamaromda Thongjugi by election ge result haidok panumita khongmangi UNACO office thokiba thodok adugi matangda UNACO gi Imphal East amadi Imphal West gi staff association na ngasi phongba pauche amada haikiba wafam sing adu yumfam yaudaba aranba wafam ni haina BJP Manipur Pradesh na phongdorakli loinana thodok adu kupna thijalaba matungda Thongju Assembly constituency gi by election da mai paklaba BJP candidate TS Biswajit ki live attempt taunaba hotnaba oiramle haina Biswajit masamakna fongdokre ngasi ningom thong bazar manakta leiba TS Biswajit ke yumda paumi singa unaba amada TS Biswajit na fongdokhibada aranba yumfam yaudaba wafam miyamda sandoktuna irang chauthoknaba hotnabiganu loinana thodok adu election ka bagi mayamna harau tayamba fongdokliba aduda khatna chainaba thokhanduna charangna ringai cherakta live attempt taunaba pre plan tawramba thawong oiramle haiki Mahakna makha taraduna election gi model code of conduct ki matung inna license gun sing manak nakba police station singda sinana ba order thokrabasu nongmai paiduna kap thoraklaga micham sing sokhan basida government na tuminna lei thokli basi yaning de haiki loinana thodok adu ki matangda mamutana khanganduna ngasi UNACO school gi mamangda wakat mifam famliba asi CRPC 144 gi wahantok leitre haiki Paumi Singa Unaba Adugi Kudong Chaba Lauraduna BJP gi President TS Chauba spokesperson Siva Chandra amadi executive member O Joina Thodok Adugi Matangda government na tumina lesin basi yaningda ba fongdok khibaga loinana mairik pidagi maijaubi ondringaida athuba matamda enquiry tawgadabani haiki Common gi east amasung west da leiba ahanjingsina nongmai macha paiba khara mioi khara कार टोंग से थादरम कान स्वाइद चलग नोगी मरक्ति यावख्रे मसी कना कना नो आइडेंटिफाई तौन बतोई नत्रिङै नंग थोलकनु हाइदना आई थोखिदेब नुमिसेदा खोइगी लेरिबा मीसिंगसिगा अखोइगा मोइगा अटैक तौमिनर तौरिकान खना हलिङै तारक्तुदा आइङोंदा नोंमैना नत्रगा करिगुम्बा पोट अमना कापे हारकांदा आइजि तौरकान मोपता आइजि लोइसनगिबगिना बिगी प्लान तौबने हाइबसिमा आई तौदबा हाइदबा यंग मोयमुसे नमितुदा आई लकीली मोटर बाइक से हाना कोई थोरमगे हाइरा चखिबदगी मोखोगे थेंगाइना रुबदगी आई सेफ ओइहोबनी अदरवाइज आइसु मफम दुदैदा दुखुदोंग थिबा नंगम याय है हारिबा थोइबि सिंगसि न्युंथिन पोबोबदा थोपनी अदुवा हारिबा थौदोकसिगी दमकता विने चामा चामा लैगनी
यूनाकोगी थौदोक अदुबु हकथेंगना थेंगनखिबा खोंगमन जोन 2 दगी मियोय खरना फोंदोखिबदा थौदोक अदु हानना सेम सादुना लेरमलबा कांगबु अमना खुद थाबा हौरकपदा नतना गाड़ी मनिंगदा थेटपा बीजेपी गी फिराल थुदेकपदगी थोखिबनी लोइनना खतना चैनबा थोरकपदगी यूनाको मनुंगदा पैदुना थमलंबा नुंगसिंग थाजिलकपा अमदी हॉकी स्टिक पाइदुना फुबा हौरखिबगा लोइनना नोंगमै राउंड कया कापथोरकपदगी अशोक अपन कया नंखिबनी हाइखि डायरेक्टली अगोंद खुद थारकपदगी तुंग लाइब मैम मी फूरे हाइबदगी अइना खतंग थोगलप कांदा आइगी मनिंग थेलिब फ्लेक्सी माना चिंगगा थुदियकपने ngasi खबर द फुंगई पाउसिगेदि पुंगोन ओनबा याम सेमजनबा याम नुंगाइतबा अखोइगी लेकाइद लेमिनरिबा मयाम सिंगसि पुंगों ngawhonba मफम बरांग खंगदबा अमगी मोंग ngangbirese masi yam nuaite masigumba tawriba miyoi singse matik chaba dandi pibiu Manipur government na inquiry to ba masangi tawdrari khoju demand tawdna masigi lemladi tu oi haiba se ai party ki taraf te haijari merik pidigi mayawi haudana ai ko yam sauna mong barin ta da thongdaragdi madu sarkar gi dai to waine employees sing ji phuna na ba taw na te moi di hingna na ba taw jabani sigumba under certain compulsion ta mi ma'am sijna ba si tawino e haijaningi थासिगी तांग कुनगो हुमदोइदा रूपमहल थिएटर गी अंगनबा मतमदगी हौना मेंबर ओइदुना थिएटर असिगी चाखत थौरांग कयादा माइपुनना थौदांग लौरखिबा अरिबम लालमणि शर्मना मसागी चही मरफुगा निपांदा नोंगाखिबदा रूपमहल थिएटरना मिनिट अनि तुमिना लेप्तुना अवाबा फोंदोखरे हाइना चेरोल अमदा खंगलकली Numinini chupna chathagadaba orientation program on youth in peace building and skill development ngasidagi Manipur Press Club ta hokre program asi Gandhi Smriti amasung Darshan Smriti New Delhi na Kasturba Gandhi Institute for Development Manipur ga punna khusamnaduna sinbani punna naha marfutara mangaromna orientation program asida saru yari thoram asida DPS Gong Manipur gi member singna youth perspective on peace building da ehan ba mityang changduna wangangki State asigi apunbagi saktam ngakna thamnanaba amadi santi puraknaba lamdam asigi naha singna karamba thodang lawgadagi haibagi matangda awareness pinabagi pandamda orientation program asi pangthokpani haina Kasturba Gandhi Institute for Development Manipur gi secretary Dr. O Saritana Paumi Singda phongdokhi Haurai iba naharon youth singse makhoida non-violence and peace haibagi wakhalon se chelhanba aduga ngasagi moida yamna tension oriba hot minded oriba se akoina non-violent oriba mawongda moibu tackle toraga approach toraga pusalagadi moida understand tawhanba aduga moi mindset se yamna simplicity and honesty oibo gi lam sida pusalagadi makhoi gi generation da achangba afaba society ama porakpa ngamnana bagi wakhalon se youth singi oiba discussion tawba yabagi platform se akhona arrange tawjabni Imphal gi all secretariat mamangda traffic jam thoktanaba office hour ki matamda U turn tawba natraga makhal amatagi turn tawba thingzile haina Directorate of Transport Government of Manipur gi Director Ais Rosita na thadorakpa cherol amada khangalakli All India State Government Employees Federation gi Secretary Purujit Lairik Yangbamna Federation asigi National Executive Meeting tha sigi tang kungani pandagi kungamapan fauba Manipur da pangthoklagani haina phongdorakli ngasi sanjen thongda laiba State Guest House da paumi singa unabada Purujit na makha taraduna mifam asigi ahan benumita Manipur University ki Centenary Hall da Executive Member singi mifam pangthoktuna employees singna thengnari ba khudong chadaba singi matang da khanagani Mathangi numit haibadi tangkun gamapanda GM Holda employees punamaki oiba mifam pangthokani haiki Laiba government jina sisi laiba karmachari mayam sing employees mayam sing workers mayam sing sigi for the betterment of them makugi kananaba fananaba makugi welfare gi makugi prospects ki karigi hona birage haibasi yokuna kana yengadurini aduga masi high report all India gi level jida bukhalaga Manipur da tawgudu mifam jida mayam punamagna mitna kong singdoaga Madu pajaba proposal prasap mayam pukalaga mayam gi fananaba hona minabagi tanjadu kuni lahuba madu gi pavement khongpham ama semaga chathonanabagi potune kuni thamjadingi se North Eastern Development Finance Corporation Limited na sinduna ngasi Classic Grande da New Business Opportunities in Manipur haiba hiramasida entrepreneurs meet come seminar ama ngasi pangthokre
Thoram Matuda, Donor Secretary Navin Verma, Bavina Groups of Industries ki Managing Director Dr. T.S. Dabali, Caesar Hospital ki Managing Director Dr. Palin Amadi, Manipur University ki Economics Department ki Retired Professor Dr. Mohindro Susaru Yakhe. Hauzik Chathariba Manipur Sangai Festival ga mari lenana ngasi pangthokani tauramba hiyang hiren tanabagi thauram sililang liba thikadar amadi Manipur government ki tourism department ani gi marakta pau fauna dabadagi semba saba pungloi loiraba matung yaithokre Manipur gi tradition bu masak takliba thauram amabu thikada onthoktuna miya mamangda phagi tahali haiduna pendaba kaya phongdoknarakli Tourism Department hairakpagi matung inna ningthau khongdagi thokchom Ratan Kumar kauba mioi amana tender oktuna hiyang hiren tanabagi thauram adu sinlang luraba matung ngasi department na tang kunga tare tani hairakpadagi yaithokibani haina contractor Laukram Kiranna Impact News da phongdorakhi Pudong chada bakadagi ngasi si ay thokchare hayeng tang kun tare ta oina pakthokcharagani sigi masing matangda mayamna katang akpigani haidana ai haijari koina director office chaluba secretary chalu matamda to tarik kun taruk haina haibirakpa andugumba lai adu koina aduda sinjarubani aduga koina muk nadar chalu matamda 26 27 ani option ani thona haibadi koina su soi haibagi bibamda tarik kun tarik sil tawbiro haidana takpe Hiyang hiren tanabada saruk yanana ba thangadagi lakhiba mioi amana ngasi lepsiluraga amuk yaithorakpa sina ngasi lakliba mioi singna hayeng amuk saruk yaba ngamgadra ngamloidra haibagi awaba mo ohalle haiki thangapat maintenance committee gi chairman Laimayum Chandramanina Kanglapata pangthokani tauramba thauram asi karigumba makhalgi Sem saba amata yaudana thangapata pangthokani haibasi laibak thibani haukiba chahi anigi mamangdagi laisemba sana jawbagi mityeng makhada thoram asi pangthoki adubu Manipur gi tradition amadi culture bu masak takadawriba thoram amabu thikada onthokpa asi lamdam asigi oinadi laibak thibani haiki tawdabasida haji akhogidi tangai phana hi problem orani hi ju hayengdi amuga hi ji sona purani ado hi problem lei ni khoi hari bising su asi tai hi hayengdi amuga luhongba lei nari sora lei nari asina marmoroga mi do mu thibda wa bi oba cultural background leiba adi culturally togdaba tradition gi oiba pot ama thika pithoktana adi individual interest da contract system da culture bu jon mase feel tawba nungai taba Manipur Sangai Festival ki saruk ama oiriba Youth Adventure and Water Sports Festival gi manung channa ngasi nongmagi oiba trekking chathakre haiba trekking ki tour adu Churchanpur district ki lamdang da pangthoki trekker homfuna saruk yakiba trekking team adu minuthong da leiba Manipur Mountaineering and Trekking Association ki office da gi lamthaki school college amasung trekking bu pamjaba mioi singna pullaga semba trekking team aduna lamdangi chingka duna mafam adu ki phajaba sing yengki Ahum suba Disable Winter Mela chaliba chahi asigi December ki tang ahum dagi pangthokpa hauragani. Winter Mela asi Relief Center for the Welfare of Differently Able Persons Manipur amadi Lifeline Development Organization anina khusam naduna Tera Kaithel da leiba D.K. Bol High School da International Day of Persons with Disabilities ki thauramga mari leinana December manga fauba chathagadauri. Winter Mela asida differently able oiraba mioi singna handloom amadi handicraft ki oiba pothok sing puthokpaga loinana lamdam asida nauna changlakpa mioi singdasu residential training program ama pigadauri Disable sing oiba khusaiba ge duma mela si handakti nimit tang ahum dagi na tang te phawa mangani chathagani handakti first second third khangani khaliba first second third si cash prize tawgani kumba disable mela sida Manipur da leiba phagi disable sing ge oiba khusaiba sing ge mio singna saru yabiu amadi lebak sida leiba disable bu sogat bi stall sida da mai khusaiba gi oire pilon bi oire any threat khangingba amadi imung manungi mio singna contact tawraga room awareness ki oiba stall ama to khaina thangmani
थासिगी तांग तरा तरुक्तगी तरा निपान फाउबा चथखिबा मणिपुर की सबऑर्डिनेट कोर्ट सिंगी ड्राइवर ओइनबगी ड्राइविंग टेस्ट की फोल लाउथोकले लाकलिबा डिसेंबर की तांग मंगा की अयुकी पुंग मापंदा मणिपुर हाई कोर्ट की प्रेमिसता इंटरव्यू पांगथोकलगनी हाइना मणिपुर हाई कोर्ट के रजिस्ट्रार न थादोरकपा चेरोल अमना खंगलकली शर्मिला कनबलुप्ता इंग्लिसिंग अनिगा सुपना निपान नवेंबर थागी तांग कुनग तरुक्ता मुंबईदा टेररिस्ट सिंगना चथकिबा अटैकता लेखिद्रबा खुराई निंगथौबुंग लेकाइदगी माइबम बिमोल चंद्रगी इमुंग मनुंगना खुदोलपोत तमख्रे पोरोंपाता लेबा शर्मिला कनबलुप की संगलेंदा लेखिद्रबा माइबम बिमोल चंद्रगी अपोकपिना लुप असिगी इमा सिंगदा खुदोलपोत अदु तमखी लेखिद्रबा बिमोल चंद्र लेखिदबगी चही 8 सुरकपबु निंगसिंगदुना खुदोलपोत सिंग अदु तमखिबनी थासिगी तांग कुनगा मरीदा मणिपुरदा नुंगतिगी फोंगबा पाउचे सिंगदा फोंगखिबा पाउदा UNLF के मियोय मरी फारे हाइरिबसी UNLF के मियोय नते हौखिबा नवेंबर की तांग कुनगा निथोइदा थांगमैबन सिनाम लैकाइदा इम्फाल वेस्ट कमांडोना थीबु हुंबगी थबक चथबदा फारे हाइरिबा थांगजम सुरजित अपोकपा TS इबोपिसक लैफम थांगमैबन सिनाम लैकाय अमदी अतोपा मियोय अहुम सिंगामयुम अबे एलियस बेमबेम अपोकपा लैखिद्रबा साफी सिंगामयुम लैफमना नोंगपोक सिंगमाई चिंखोंग हौजिकना लांगोल हाउसिंग कॉम्प्लेक्स टाइप 2 हौरोंगबुम योहेनबा मैतै एलियस अबुंग चही कुनग तरुक अपोकपा आई सुनील सिंह लैफमना लमलाई केंद्र चालो मयाई लैकाय अमदी दोलाई पाबम मियादत हसन अपोकपा DP जलालुद्दीन लैफम लिलोंग हौरेबी मखा पार्किंग हाइरिबा मियोय सिंग असी UNLF के मियोय सिंग नते हाइना लुप असिगी डिपार्टमेंट ऑफ पब्लिसिटी की डायरेक्टर M सखेन थादोरकपा चेरोल अमदा खंगलकली सीजा आई केयर फाउंडेशन ना सेंटर फॉर डेवलपमेंट एक्टिविटीज का खुसम नरगा तौबुल मखा लेकाय दलेबा मल्टी सर्विस सेंटर दा लेम नमित लायंगबगी कैंप अमा पांगथोखरे कैंप असी सेवा फाउंडेशन अमदी फोकसिंग फिलांथ्रोपी अनीना स्पॉन्सर तौबनी कैंप अदुदा पेशेंट मरफुगा तरेटना चेकअप तौबदा कुनगा मंगादा कैटरेक अदुगा मरीदा तेरजियम लेरंबा थेंगनखी कैटरेक ना नारबा मियोय तरा मरी अमदी टेरिजियम ना सोकलबा मियोय अमा करेक्टिव सर्जरी की दमक लांगोल द लेबा सीजा आई केयर फाउंडेशन दा ngasimak पुखतख्रे थौबाल डिस्ट्रिक्ट की कक्चिंग पुलिस स्टेशन की मनुंग चन्ना लेबा वबगाई थंबाल चिंगयादगी वबगाई चैराव चिंग काफम खोंगनांग मखोंगदा फंबी चनंबम गंभिनी देवी चही निफुगा मंगा मपुरोइबा CS राजेन सिंह चही होमफुबु थांगना थिंदुना हालमले ngasi ayuk pung mangarom tabada chahi 19 dagina 18 gi naha amana pot leibani haina laklaga mihat adu chatharambani hairi thokdok asida chenari ba miyoi haujik fawba police na faba ngamdri hairi हौजिक सानबगी पाउदा यांखैगा मापन सुबा सर चुरचान सिंह KCSI CBE मेमोरियल फुटबॉल टूर्नामेंट चटलिबा चही असिगी डिसेंबर 2 दगी पांगथोकपा हौरगनी ऑल मणिपुर फुटबॉल एसोसिएशन की मित्यंग मखादा पांगथोकदबा मणिपुर की पुवारीदा ख्वाइदगी ममिंग लेरबा टूर्नामेंट असी पांगथोकट्रिंगै की मांगोइनना अम्फागी ऑफिशियल सिंगना हंतक पांगथोकदोरिबा टूर्नामेंट असिगी विनर दा लुपा लाख मंगा अमदी रनर्स अप दा लुपा लाख अनि ओइरगनी हाइना अम्फागी प्रेसिडेंट ना लाउथोकरे फुटबॉल टूर्नामेंट असिगी विनर्स दा लाख मंगा रनर्स अप दा लाख अनि असिगुंबा अहोंगबा प्राइज मनी सी लेरबनिना मपानदगी अखोई टीम सिंग लाखपदा खरदी मतेंग ओइग्रगद्रा हाइबसी थमजरी यांखै पुनसुबा टूर्नामेंट असिदा यावगदरिबा टीम की मसिंग असि मणिपुर की मनुंगी टीम 19 अदुगा मपानदगी अखोइगिना याहमजनिंगबा यावगेना हाबिरकपा हौजी हौजी अखोइना कन्ना मखोइगा नेगोशिएट तौजरिबा अदुगुंबा टीम अहुम अमगा यावनबगी सेम साजरी
Taramapan Suba Sub Junior Boys Inter District Football Tournament ta Imphal East District Football Association amadi DSA Bisnupur ani mai pakre ngasi sanakiba tournament asigi ahanba league match amada Imphal East District Football Association na Imphal West District Football Association bu Panjal ani amada maithiba pikhibani ani suba league tana DSA Bisnupur na DSA Thoubal gi mathakta akanba nonglai nungsitki matawgom Panjal kunga taruka suino maithiba pibangam khibani All Manipur Football Association ki mityang makhada artificial turf ground Khumal Lampak ta chatharakli ba tournament asigi makha taba league match ani tha asigi tangkun gani panda sanaragani Nahakpam Apabi Memorial Junior Football League ta Angtha FC amadi GMS Mapau Khulen ani mai pakre ngasi ayuk khongman gi Social Worker Congress ki sanabungda sanakiba ahanba league ta Angtha FC na YMC Harauro bu Panjal ani amada maithiba pikhibani ani suba sanakiba league tana GMS Mapau Khulen na NYC Nongdambu Panjal ani suinoda maithiba pibangam khibani Amaromda ngasi nungtil sanakiba ahanba league EUSC Telona CSE Chanungbu Panjal ani amada maithiba pikhibaga loinana ani suba league tana YBC Langdumna FUC Uyumpokpu Panjal amasuinoda maithiba pibangam khre Imphal East District Football Association asinduna pangthokliba football league tournament asida team kunna saruk yari hayeng tournament asigi makhataba league match sing sanaragani Mapan Suba Manipur Polo International gi ngasi sanakhiba match ta England na Thailand bu Panjal Mapan ani da maithiba pikre match asida England gi goal sing adu Mike Way na Panjal mari Marcus na Panjal ahum aduga Jack na Panjal ani chanduna mai pakhibani Malem gi khwaidagi liraba polo ground ama oiriba Mapal Kangjebungda Manipur Horse Riding and Polo Association na sinduna chathariba tournament asigi ngasi sanakhiba match sing aduda Deputy Chief Minister Gai Khangam IFCD gi Minister Ngamthang Haukip Agriculture Minister MD Abdul Nasir amadi PDA gi Chairman T Mangi Babu na saruk yakhi hayeng England ga USA ga lamba taunaragani Canada da chatliba November thasigi kuntra dagi lakliba December taruk fauba pangthokadaba taruk suba Commonwealth Powerlifting Championship ta India team bu represent tauduna saruk yanabagi damak Manipur dagi Naurem Babita Devi amadi Rohan Laistram ngasi Imphal thadokre Naurem Babita Devi na KG humbudraga nithogi kanglupta aduga Rohan na KG chamaga kungi kanglupta saruk yagani Makhoi animak ELBBTC Ilangbam Laikai da laiba training center asigi coach Ilangbam Inau gi makhada sanarakhibani hairi The Disabled Development Association Manipur na sinduna chatharakpa numitarani gi oiba residential cricket coaching camp ngasi Imphal West 2 gi manung channa laiba Samurau Oinam Sawombung Awang Laikai da loisinkhre Coaching camp asida saru yakiba sanaroi singi maraktagi cricketer taraga mari khangkatuna Lucknow gi KD Babu Singh Stadium da December 3 dagi pangthokpa haugadoriba tarasuba National for Differently Able Cricket Championship ta saru yaragani ngasi loisinkiba coaching camp aduda saru yakiba India Sports Sangh Manipur gi President S Manauton Little Master English Higher Secondary School gi founder M Thoiba amadi Manipur gi lam kayada saknairaba miyoi kayana Differently Able Cricket Championship aduda saru yarugadaba team captain da makhoina sizinnagadaba uniform sing khusinaki Kunga Taruk Suba Ngangbi Maharani Dhana Manjuri Invitation Kang Tournament ta AKU Nupi Kang Kuthangmai Ban Mai Pakre ngasi Manipur Kangsang Khuman Lampak Sports Complex sanakhiba Group B gi league match amada AKU Nupi Kang Kuthangmai Bamna Kasar Nupi Kang Khutpu Panjal Taramari Taramathoida maithiba pikhibani Manipur Kang Association asinduna chatharakliba Nupi gi Kang Tournament asigi Group A da Jiribam Kangkhut Ya School Kangkhut
Hailakandi Kangkhut Silchar Amadi Hojai Kangkhut Assamna Saru Yaba Kalonana Group B dana AKU Kangkhut Thangmaiban Kasar Kangkhut Amadi Nikon Kangkhut Nilakuthi Hairiba Kangkhut Sing asina Saru Yari Hayeng tournament asigi makha taba match sing sanaragani Aroibada bulletin asigi headlines amuka hana miyamda thamjage Employment generate taunabagi pandamda Chief Minister Okram Ibobi Singh ngasi Make in Manipur launch tawkhre India ki constitution sem khiba numit November ki tang 13 English amaga chamapan nifumapan bu ningsing duna ngasi Manipur dasu National Law Day gi thoram pangthokre Awang Nongpok state sing gi marakta Manipur na fiber boat saba ahan state oire supnagi numit nini humni da pedal boat puthokpa ngamle Amasung CC Mitta winner oirakpa team da lupa lakh manga aduga runners up na lupa lakh ani gi sel gi mana piragani haina amfana lauthokre